Tronglaobi terrorist attack tangang ani laikhidaba galmanda leiba CRPF na mijam mahum nongmai na kaptuna hatkibagi mayokta tampaki mafam kayada ngasi shuwakan mi famduna khongjangchang sinari amuko MSF Amawava COI Charamasung PLMPAM gi medium makada Young Progressive Club na sinduna tagyal kolom laikai mairapai B singa khutsam naduna tagyal kolom laikai de wakat mi famki wakat mi famaduda sarugya kibi tagyal kolom laikai gi jila parishad nga sepam bimolana Miyam na thajaba magaloinena thagat kiba MLA Minister Singna Miyam gi wa taraktaba asi afaba oirakloi lamdam asida kumjali singani kunga humdoidagi thoklakliba irang asida nupi angang yauna miyoi kaya hatkiba sing puthoktuna athuba matamda logi oiba chairak piyo loinana iramdam asida maningtamna chatpa ngamhandriba kuki terrorist sing athuba matamda takthokadabani haina lengakta takshilakli wakadmi famaduda sarugya kiba Young Progressive Club ki President Fairojam Dineshorna una udraba tana tashinadraba lengak se mikap thokhanbagi tangai fade India amadi stat lengak na thuba matamda mara leiba sing chairak piduna irang asi loishingadabani haina fongdoraki 2023 dagina housing power the satharibe irang se aikoi da thajaba thambida banina aikoi aduki mate ngungnange leibak praja miyamna horak pathabak khudimakta aikoi gi songi laiba lekai gi praja miyam sing ase pulap punjaraga aikoi saru yasagani aikoi misam praja sing ngaksen biu haiba pham se koi thamjage lenga matum tabado siguma thodok asi thon biganu haibagi pandam amada una udraba tana tadraba Manipur gi amadi mapangi leiriba government sida yawonnabagi damukta adungulaba pandam amakanda khar khajiktam waribo aikoi gi sinja langjeriba Young Progressive Club na tawjeriba sina khara makhaida mating oijaba ngamnogadi aikoi gi chumai pakpani khanjaduna asigulaba thauramase yaningde haiba utpo oina pangthokjabani Tronglaobi da angang ani hatkiba CRPF na micham mahum nongmai na kaptuna hatkibagi mayokta film fraternity singna wakat mi famkhre wakan mi famadu film forum Manipur na senduna kai sampat lai majam laikai dalaiba yaifa tauni community hall da famkibani wakan mi famadu da sarugya kiba forum asigi chairman KH Kuleshorna tumduna laijaba angang ani buku ki militant na bom kap senduna hatkiba khoisang naraba miyam da CRPF na nongmai kapsen badamyoi ahum laikidaba adu laibak thibani India amasung Manipur lainga ki marakta wari shanaduna athuba matamda mihatpa sing puthokadabani loinana mihatpa sing adu logi oiba ahakpa chairak pigadabani hairakli masigi mathakta kuki militant singna chatharakli bathawong asi matungda tauraktanaba lainga kasina chapchaba thabak paikhatkadabani haina shu takshilakli Mahak leitana sumaina nomai kapsel bom kapsel ne tawbase masigi permanent solution ama solve tawna na ba state government na security gi review tawba achetpa step ama lokhapam thoe haina thamjaningi central government na di law and order state ki se state government da sinabani ana haire state government na masi thaboina pangthopa kandana central government gi home department na dujana don mayam ama thamjanna adu taw ada taw tawnu haibena singma mayam si tawbasina state government na mating phudona thabak tawba ngamdabase miyam khange akoina constitution na piriba State government ki right and duties do madu magi hak tu kadai bhabono kaino haibase central government ga amuktang gyan ta na phaminaraga madu lekhai ta thokpiyo